Manipur the Common Recruitment Examination CRE ki center piraktaba ki mayokta candidate singna rims ki A block ta khongjang changsin khre ayuk pung 10 makhairom taba do ai da changsin khiba khongjang adu da saruk ya khiba khongjang loi singna CRE ki center asi Manipur da supina bahotna bio haina mari leinaba sing da taksilakli khongjang changsin bagi pau phangbaga mafam adu da Lamphel police station ki OC khogena luching bakangbu ama laktuna khongjang loi sing wari sanakhe wari sanaraba matong khongjang loi sing gi maraktage mihut kharaga rims ki deputy director ga unaduna memorandum pisin ki CRE da saruk yaga da candidate amana phongdoklakpada CRE ki center sing asi Nagaland Mizoram Maharashtra, Noida, amadi atopa state singda pirakpa asina candidate kaya CRE exam asi thaba ngamloi da bagi fibam da leide rims ki deputy director gi maikai gi exam center ase Manipur da sotana bagi damak angamba thakta mateng pangani haina thajaba pirakhe memorandum asima governor Lok Sabha amasung Rajya Sabha gi MP ani da su pisingani haire Director sir unajarbase sir na hairaise sise akhoi gi chatbagi facilities laitaba adag by road ki chances su laitamnina point reasonable oi aduduna moi gi su moi gi best level da hotnage aduduna best level da hotnage na su haire sir na adagi huzik akhoi gi pisanbam thokpa moi gi draft ka se pishalamona pishalame sir sida governor unaba dimi ahum sida leiba mayam sida satpirano ahum khatang satpiyo na haire huzik moi ahum chatlage na haire adai khoi de huzik haire de dum sigi tension je leibase dum mayam se pata biraga reasonable oibani na akhoi na hainingi ba poche oibani na sarna akhoi gi pabam thokpa se dum paro yarak pasu yai adu moi gi angamba best level da hotna ge na sikatang hari